policy yaudana jatra hulamaga ai madam tawbune du yaroi boji asoiba aran base ekhoi gi marakta gi hana soidana balangna gadab ekhoi gi marakta pang soidana ma tawning pang dorga mina wa ma hairam tana adu dum tawni ekhoi haibidunu yai adu ma to Sangaitenda leba Olympian Park ngasi haukiba tarik tarukta Union Home Minister Amit Shahana sanga kharba matung ngasi Chief Minister Nongthombam Birena Manipur mayam da ngasi kusinakre thorom aduda Chief Minister na Manipur da leiriba Sport Association gi Secretary President amadi Manipur gi saknai raba Olympian kaya ga loinana thorom adu pangthoki aduga Chief Minister na thorom aduda tengbang birakpa mipung khuding mapu thagat phongdoki asoiba ran base ekhoi gi marakta gi hana soidana balangna gadab ekhoi gi marakta pang soidana ma tawning pang dorga mina wa ma hairam tana adu dum tawni ekhoi haibidunu yai adu ma to adu tokums khoi mina hairaga di yai langera chumgera khoi tumil leine mina hairam adi yaroi ne ta kana pokthok tholo phodo duna khoi da busi kari Manipur University da kari laik tammi professor na kana da kari hai khoi history ji lan ka karan ga pu mayam do adu han sum tho akhoi Manipur amakak semba hora bane busi karma Manipur khena balai de Manipur singni na traga tammi kuki naga maitai adu ada khena balai de amata ni ko where all Manipuri we are all Indians hybadudi concept ai khoi amakak sem na ba hono jar sin da pangangang ba political do targum si husi khoi adui matam nate national ki sports person in thabak piro adu kadana hai ki bagar sulaite but it a matter of policy ma sange policy yaudana jatra hulamaga ai madam tawbune du yaroi boji koi jatra hulamaga sinna boji sumaina sinna gado bune koi tabak taw